ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯏꯪꯈꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯆꯝꯊꯣꯡ ꯄꯨꯕꯤꯔꯣ ꯍꯥꯏꯕꯗꯣ ꯆꯝꯊꯣꯡ ꯉꯁꯤꯗꯤ ꯆꯝꯊꯣꯡ ꯄꯨꯖꯔꯛꯑꯦ ꯉꯥꯐꯛꯀ ꯉꯥ ꯍꯥꯞꯄꯒ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯁꯤꯅ ꯉꯥꯐꯛ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛ ꯀꯣꯠꯅꯕ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏ ꯇꯧꯕꯤꯔꯛꯄꯅꯦ ꯑꯩꯗꯣ ꯉꯁꯤ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯊꯥ ꯆꯠꯂꯨꯏꯌꯦꯕꯀꯣ ꯑꯗꯨꯗ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯍꯜꯂꯒ ꯍꯣꯠ ꯀꯦꯁꯇ ꯍꯥꯞꯄ ꯄꯣꯔꯛꯏꯅꯦ ꯂꯣꯏꯅ ꯑꯗꯨꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯥꯅꯒ ꯊꯣꯡꯉ ꯆꯥꯗꯕ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯊꯔꯒꯦ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯁꯤꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯉꯥꯛꯇꯅꯤ ꯋꯥꯁꯨ ꯋꯥꯔꯦ ꯀꯣꯂꯦꯖ ꯆꯠꯂꯨꯕꯗꯒꯤ ꯑꯩ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯅꯨꯡꯗꯥꯡꯅꯦꯕ ꯍꯧꯖꯤꯛ ꯆꯥꯏꯁꯦ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯌꯦꯔꯨꯝꯒꯨꯝꯕ ꯑꯣꯠꯁꯀꯨꯝꯕꯗꯤ ꯆꯥꯔꯦ ꯍꯣꯏ ꯃꯣꯔꯣꯛꯁꯤꯗ ꯑꯩꯅ ꯃꯦꯠꯈ꯭ꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒ ꯐꯖꯔꯦ ꯉꯥꯁꯤ ꯈꯤꯇꯪ ꯁꯥꯔꯝꯗꯧꯅꯤ ꯑꯩꯅ ꯊꯣꯡꯕ ꯇꯜꯂꯦꯅ ꯆꯥꯛꯁꯤꯕꯨ ꯌꯨꯝꯗꯒꯤ ꯄꯨꯔꯛꯑꯕꯅꯤ ꯑꯩꯅ ꯇꯟꯕꯩ ꯆꯥꯡꯁꯦ
ꯆꯅꯝꯒ ꯍꯥꯞꯄꯅ ꯐꯖꯔꯦ ꯃꯣꯔꯣꯛꯁꯤꯗ ꯉꯥ ꯃꯌꯥꯝꯁꯤꯗ ꯅꯍꯥꯟꯉꯩ ꯆꯥꯛ ꯐꯥꯕꯗꯣ ꯑꯩꯗꯤ ꯌꯨꯝꯒꯤ ꯆꯥꯛꯅꯤꯅ ꯐꯥꯗ꯭ꯔꯦ ꯆꯝꯊꯣꯡ ꯇꯧꯕꯁꯤꯕꯨ ꯐꯥꯗ꯭ꯔꯦ ꯅꯍꯥꯟꯈꯩ ꯑꯩꯅ ꯆꯥꯏꯕ ꯆꯥꯛꯇꯣ ꯑꯣꯏꯗꯤ ꯐꯟ ꯆꯣꯡꯅ ꯄꯥꯏ ꯌꯥꯔꯣꯏ ꯆꯝꯊꯣꯡꯒ ꯇꯧꯔꯦ ꯑꯩ ꯂꯣꯛ ꯈꯤꯇꯪ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯁꯥ ꯃꯔꯣꯏꯁꯦ ꯌꯥꯝ ꯃꯥꯜꯂꯦ ꯆꯥꯛꯁꯤꯡꯁꯦ ꯆꯥꯛ ꯑꯊꯣꯠꯄꯒꯗꯤ ꯋꯦꯠꯇꯤ ꯐꯖꯗꯣꯏꯅꯤ ꯃꯤꯛꯁ ꯋꯤꯛ ꯇꯧꯅꯦ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯅ ꯃꯔꯨꯁꯨ ꯂꯧꯊꯣꯛꯈꯤꯒꯦ
소화해. Siku biết mà tụi tao không tên là chọc xanh gì. 강하게 뽀롱기면 이거 마찬가지다. 통과온다. 확실히 야도 만들어.
ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯃꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁꯠ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯕꯥꯏ ꯕꯥꯏ